Thoibiga Zoigasu, Luhonglami, Luhonglaba Matung, Thoibibu Zoina, Potsay Piron Chalo Lerusi Haina Hairami. Chalasira, nang lotion ba loirabo? Ay na kay no kha leru jabado. Lao, chalaje. Lotion ba budi loy ado. Ima ko mamang de ikay ba. Karang han ta luhonga. Ang puna chatle na ikay ba ay lehorage. Tamo ka tang chapiru. Kay daw ra ba do? Puna chat pa kay daw ra no. Lao sa slaw. Loy di lao chalas lao. Kay de no ibungo. Kay chatwe no puna honor thulai duna. Ima ay budi office tawne. Ado chattingay kharangan na magi pochai kita leibirang kita ba. Ado ma amuk thamamaga ay office kidonye ma. Ado nang natong ta setpa yadro ibungo. Magi apamba leibige tawne ma. Ay na lekpa haydo mana amuk pamlamdradi. Ado chaminaraga magi apama khalaga leige tawne ma. Challe koi ma. Kaya tagi angang ni yengo ba. Karang han ta luhong patangay di. Ay nangang ba hay basakpaga kani mata lawdre ba che. Rammaong matawre ba. Nupini na mari ikon kontra kai wa mangang baga non da lei dong ni hengo sa se on gre ba ta mana gi dre ba koi ma se yam ngangan mane saw syam saw gan mane ado khang da mi khaina di mana ngangi ba sa iba tori sin se oi saw ba ado khang ma mi ngai na di saw da ban ado nang so si dai khang ko koi ma ngang se saw na mai ma sa gi ni ado mu ngang mane ma de ado nang saw no ko Aidi yang pakale tamo anga kadra chair kadra anta khalle ima se ai ubda sune adung ngangi ai yam kise tamo aduna nei na haije kem khallu no ba saw no ba koi mai masagi ne ba aina ka ping hai da ka adam ping hai de hong ngang ba ka chai ba ka taw lei ba ne mai masagi ne ba kem khallu no ko tamo kadom da no amuk changi sibo lao chango chakong li kai lao Tamo, mapam asida na kay daw ba changa inomo? Kay no kara sa kisena sa panida. Lao. Pamas lao. Ay ni hek gyan tak padagi hona. Ay di lai su da thawayam yaujare. Ay na ningi ba sa do thung na ba. Adum honare thung ribo thung na ba hona jare. Aduna ay na pam li ba sa ay na khangi ba wakhan do hek phang du honarak panina. Ay di nupi angang wakhal chap na tarokte. Ay asa do phang laba matung ngamla phawa ay di adum nupi angang wakhal se tarokte ai se nungsi ba se kari no hai ba se khanglam da bani adu ba hojikti nangna ai inakta lai dai di adana khang nang se sona ai da mok ta thar pon tamo ai su nungsi ba se masak khanglakti ai su tamo gi nakta lai rakanda nungsi ba se kari no hai ba andak ta khangni tamo ai su tamo yam nungsi Aiso nungsi ba se nangi nafam dagi khang mani adakta ai ne khang lak padagi tamo ai di nungsi na ba pam ta su tham lakte khang su khang lakte lei su le rakte tamo pochai su lei ni hai sida sum pham lai di theng kharni e halla se pochai du lei ro se office pa bu theng ni ba tamo ai di adum pham laga lei ning la bani ma pham sida hoi la ai office pa mu theng ki ni la pochai du lei ro se Nangi apam bambo yaudra khallo nangi apam ngai loi leitha de ne sidi Thoibigi apam bapuna makhallo haiduna joina hairami adubu thoibina di leidana ba yari ma makai honarami piba madu ubada joina sawraduna apam khuding khallu loina leini haiduna nganglami thoibina pot khuding mak yare hairami adubu joina namdana leina honarami Oh cha thoibi do nungsira ida ma leiring ai jadi no mata aina thabak ase tawdabani hojik ti loira hi gok thoe ai phang ga se no ina nare pi bu su bo cha ku thong bo mayam si hona bada loire do nungsida ibe ma thoibi do oh nungsida cha thoibi do mapa na khara chaibi mabung na khara chaibi ai na khara ngangbi leitra kan sida hojik te ningam laktere do ma lai ngai di awa mayam se ama ta khanglam de hojik ti loire kai no ibungo nang na mu sao sao ra lai duna kai dawre ima ai phiro lam ta suram de kari gi ma nin da phri ho anta lai tre ne ibungo phi du phau di na chana su ja ba ya he nang su washing machine da su bo ima di mayam se nang na bo hana ba ne khwang ka loi na tek ta na loire na ba dai bungo
Suroi ima ai phi subu khaite. Ai di phi jing sujara moko. Kai na pisa ka piro ai pisa thabam chaluge. Thoibigi lerakliba pochai asing adu joina pamlabra haina hanglamni. Thoibina loina pame haina hairami. Aduga joina hairami matung manau pot leiba chatpada migi mamangda yare haiba ohai sing adu sisinarabadi matung dadi ai saugani haina joina hairami. Thoibina su hairami matung dadi ai haijararoi haina hairami. Tamo amang da gari ma chobo ma thori che. Pe hai ko atang sai da kham je ba pakat le ba. Kai su tawroi ba. Ma so dum thawjagi dawne ko ju dum thawdong kari kham doino. Kem tawroi ba pakakano. Thoibiga joiga accident tawbagi paw adu hek tabada hospital aduda mama mapa sing adu laktuna kaptuna kari phibam da leiribage haiduna ngainaduna leinarami matang aduda doctor ama tholaktuna asumna hairami accident da pukhalakpa patient ani dogi imung manung mi yawi bro sir yaujari khoi karamaina tawrage sir nupi macha adudi karisu thoidokpa tawdre hang leraga gyan tarani aduga nupa macha adudi kanba ngamawre thabakta starting yam kanna phujan khiba male paw adu tabada joigi mapa wanthage tawrami kanna kaplami haifam khangdana kaplami thoibigi mama su laibakta kupanga yesanduna macha nupigi tawriba thodok adubu kaplami mapa su mama su punna kaptuna wa laurami hospital malung adu pungnin nilami joy laikhidraba matung matam khara leiraga thoibibu manembok aduna thina tawrami mayum madudagi tanthokhinaba kanna honarami he moni sengau lakpi nang icha su hati redana laaga nang husi pokpe dawri kana mu hat ki daw leiri yum na chakho yadro sida ka daw leiri no yam thuna chakho ima adumain de haibinu da na cha ta yam na wai kari ki haida ba tawdro nang hek luhong madai natro chanu pa na laikhidri se sibo aina haijali bro chakho yum da yam thuna sida leibinu Nasakto, ubada niya, tilhawi ay pralase, kurok sa eba. Nang ubada, ibema, kangabra. Ima, ay di punsi chupa mapam sida lehen biyo, tamogi manakta layrini khando na layjagi ima. Adum na hai biya bra. Matung da adum na hai raba, ay kimangda, ay bu pati hai no. Isa na pa adun na laykidraba matung. Isa adugi laykidrabagi. Panghori ba China ase, ima wase uraga. Kajak ta uraba su koksari bane ay di. Aduga nangna satlo kaina matung manau hairaba aibu patti hainu chumdro moi pabu sanu pa do nupi si hek luhong madagi natro perakli ba pibam sibo hajali braba aina sibo nupi macha siga luhong lam dabida thodok asi thopo oiram labadi kari amu haidori nang ha hayune kari amu haidori geba sanu pa aduna magi marai bakta asum tho haiduna tamlambagi oikribani pibam asi Migi machanupi asida tainaraga aikhoigi kanabana karino ima wase yenglaga aikhoidi lelaga dabani harauna isa adu laikhidabagi machakse imausi yenglaga kokjaga dabani aikho nangna adumna ima wase talabadi aikhoidi ima wase chakhrabadi kari oigani matung manau nangna sisinari ba wahai wata singado aingonda tahallaba aibu phatte haigano nang nakok to santhi anbaraba nangbo han thangsida nanga aiga taimu masida lehoraga numaini khali batubo ima wase leidana matiang pangdana aikhoigi awat pa yengbiri tawbi basi pelaktaduna adugumba tha class ki wakhan ok yaudaba santhi hanba ibema chango nangi kada nangi na thau tawjaruro sagi dama ipa lerisini kari sukhan awat pa ipa da loina hayoko chan hek wat pado ipa da hayo ipa na loina sagi dama ta leigani chango na thau tawjaruro ko namana haiba sawruno ko namari si ngaktani chango hoi babu hajarake babu manembok aduna thoibibu ot naiba tauba mayam adu khangba ngamlaktaduna thoibi mayumda halaktuna mamagi manakta laklami ibema sagi phibam mase ubode imari thamoi si kairene he imari thamoi si puba ngamdrene sagi phanaba silubra haibu karino imara hojik tawgadaba sibu lao chango lao imungda Ima, nacha yum madunda makha tana laiba ngamaroi ima ai yum masida laijarage sida lairage ima Gari maru yaroi ipade adu mathabak yaroi
ꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ ꯂꯩꯌꯨ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯃꯇꯣꯝꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯀꯩꯅꯣ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯦꯟꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯃꯈꯥ ꯃꯌꯥꯝ ꯇꯥꯔꯛꯀꯅꯨ ꯃꯃꯥ ꯆꯠꯍꯟꯈꯣ ꯌꯥꯝ ꯊꯨꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯃꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯏꯃꯥ ꯍꯥꯏꯅꯔꯨꯔꯅꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯄꯨꯔꯥ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯅꯤ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯒꯦ ꯏꯃꯥ ꯄꯦꯜꯂꯣꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯪ ꯅꯆꯥꯅꯨꯄꯤꯁꯤꯗꯅꯦ ꯀꯞꯄꯒ ꯆꯠꯈꯤꯕꯁꯦ ꯌꯦꯡꯉꯒ ꯄꯦꯜꯂꯣ ꯅꯪ